Kasi October tang taruk lebaku kun mit ki imphal da phungba pauje karagi headlines lejare taminarasi. Pung kun marida travel history leitaba chamaga maudrani tho yauna chani yankai positive oire. Kakching da leiba Lanaigi Rehabilitation Center amagi punna mi kuntaruk positive oire. Sports University ki demarcation tawkre yaningdaba singamuknabada security ki mari sogle. Kangpokpigi oina National Highway 2 da ban chataba hokre. Anauba ahum tharaga Manipur ki maraki mikal pangthokadaba assembly constituency manga sure. Case leirabasu election tawgani haina lauthoraklibasi BJP na supnam sasan tawre haibatu takpani Ranjit. Chingda election ki mahutta selection ki chatnabi ama leiribasi muthatminasi M Okendro. CM na bioflog fish farming yengsinkre. Imphal City manungda ain kaina parking fee lauribasingi matakta action lawkhatnaba che pikre. India na semgatchaba smart missile mai pakna changyeng tawkre Rajnath na thagatkre. India na Myanmar da COVID-19 layengnaba hidak remdesivir vial 3,000 pikre. Prithvi sinba tungna mi taragi manungda amadi COVID positive oiramba yai WHO. Juventus amadi Napoli ga sanagadaba match positive oirakpa yaurakpadagi sanakidre. Amasung defending champion Liverpool Villa na khudum chanchinkre. Thank you.